अहानबदा मरोइबा पाउ खुलाई पाइबसिंग लंदारक लेप्ट्री बिष्णुपुर डिस्ट्रिक्ट हिट्रोबुंग अमदी क्वाक्टागी खुलाई पाइबसिंग कमांडो के खुद थोनरई कुकी खुलाई पाइबसिंग असी अना यावख्रे साइकुल का ताइनब संबैद BSF अमदी MR की अपुनब कांबग सु सनरिब कुकी खुलाई पाइबसिंग खुद थोनख्रे असम राइफल्स लाखपदगी लालहौबसिंग चेनख्रे असम राइफल्स ना ऑपरेशन चथख्रे यूनियन होम मिनिस्टर अमित शाह थासी कुनगमापन मणिपुर लाक्तुना नुमित हुमनी चुपना लेदुना प्रजा सेक्शन खुदिंगमकी वकत तारगनी हाइना चीफ मिनिस्टर एन बिरेन हाइख्रे मियामना पिनबिब मिहुत ओइबगी शक्ति असि सिजनदुना मणिपुर की इंटीग्रिटी कायदना बहोनगनी मसिदा आइना तुंग हंदुना चलोय हाइना वांखै केंद्र की MLA थांगजम अरुणना हाइख्रे कोई साउनरब मियामना भारत के प्राइम मिनिस्टर नरेंद्र मोदी यूनियन होम मिनिस्टर अमित शाह चीफ मिनिस्टर एन बिरेन सिक्योरिटी एडवाइजर कुलदीप सिंह अमदी ओवरऑल ऑपरेशन इंचार्ज आशुतोष सिन्हा की मितम मई थाख्रे अदी हौजे कुकी खुलाई फाइब लालौबसिंगना थोकलिबा कांगलुप के इरांग असिबु मिनिस्ट्री ऑफ होम अफेयर्स ना खुद थिंजिनबिदुना ख्वारंबन इमा कैथेल अहुमगी वर्किंग कमिटी ना PM मोदी दा सिरोन पिसिनख्रे खुरुमजरी ममी टीवी प्राइम टाइम न्यूज मिदेंग ताबिर पुनफु अमरजी थोक्सुम ताराम लोकसरी होजु पाउ संदोंग पिजरी बिष्णुपुर अमदी चुरचांदपुर डिस्ट्रिक्ट ताइनेब मफम सिंग कुकी खुलाई फाइब लालौब सिंग मणिपुर पुलिस कमांडो की कांगबुगा अकन मोंग खुद थोकनख्रे ngarang numidang pung 13 makarom taba matamdagi saitun amadi nganu kondagi sangsinlaga laiba kholbungdagi kuki khulai paib singna kumtharaktuna maitei khulgi yum khara mai tharam ki hairi khudakta mafam adu bungak seliba commando gi kangbu sangsil lubu matamda kuki khulai paib singna nomai kapsilam laga chen khibadagi commando gi kangbu na tanaduna maikai ani makta ayu pung mari makhai henba fawbuda khud thonaki khud thongna badu da kuki khulai paib singi maikai da asi ana amadi aso apal yauki commando gi maikai digi aso opal yauki balaiti haidi pawsina hai ngasi nungtil kholbung village da ambulance ohum thoujin khiduna miyoi khara puthoki ba kunja singna ubo phangnaki hariba miyoi sing adu khut thokna ba adu da siba amadi sokpa miyoi sing puthokpa oiramgani haina thajanari adumoinamak chap chaba pawri phangmangamdri nakalamorom da ngasi nungtil pung ahum makhairom taba matamda kwakta ward number 9 moirang turen mafal dasu commando gi kangbuga kuki lalaubu singa khut thoknakre खुद थोंना बदु ngasi numidang wairang pung manga makai hen wa faw sa thaki thodok tu da aso apal yaw bagi paw su sapchana phang mangamdri mami tv na hojik to phangwa paw man hai hojik numidang pung taret tarba faw da su kwakta ward number 9 gi area da nomai kapna ba leptri hojik numidang nomai kapna ba adu leptabana maram oiraga Imphal West amadi East ki commando singsu thodok thokpham da sangsin khre hairi सेरक्सिद इम्फाल ईस्ट डिस्ट्रिक्ट की मनुंगसनब साइकुल ग ताइनब संबै अमदि ग्वालटाबी अनि गी मरक्ता लेब खुल अमदसु ngasi numidang pung manga makhairom taba matamda kuki khulai paiba singa mafam adubu ngak sendun leirib BSF amadi MR gi apunba kangbuga akan mamong da khut thoknakre khut thoknaba adu numidang pung taruk henwa fawba satharaba matungda Assam Rifles ki kangbu mafam adu da sangsilakpadagi kuki laloba sing adu mafam adu thadoktuna sen ki hairi हौजे असम राइफल्स की कांगबुन संगबै खुलदा ऑपरेशन चथबा हौरकबदा खुंजा सिंगा मुकनरी हाइना सुपाव सिना मखातारी मिपाइनिंगाई ओइब सिंग ताइनब मफम कुंथ्रागा निपान खनगतुना सेंट्रल फोर्सेस सिंग अमदी स्टेट फोर्सेस सिंग नाक सेनबगी थबक हौख्रे मरम मसिना प्रजा सिंगना अकी अखंग अमदी सिंगनब पुंबा थादोक पिदुना शांति की लंबी द हंजिलकनब होनबिरो हाइना चीफ मिनिस्टर एन बिरेना अपील तरोले ngasi ma ki bangloda pangthokiba pawgi mi phom ba chief minister na haiki hojik punna state asida paramilitary forces lising kuntra ga mari deploy tawduna leire amadi karnataka da vote ki duty satkiba IRB amadi MR gi first line singsu state da loina halaktuna leire su da leiba lalhoba sing asisu ayambana makhoi gi designated camp sing da confine tawduna lehenkre security force sing na khulai faiba ga khut thokna rakpam matamda aso afal leitana daba micham praja singna yariba mokai mapan thoktana yumda leibiu loina na irang thokpa yagadaba toknga sandok pigano haiki
Mahana haiki lakliba tang kunga mapanda Union Home Minister Amit Shah Manipur laktuna numit humni chupna leiduna leiriba praja section kudingmaki wakat sing taga dauribani loidana Union Home Minister asigi numit humni gi khongchat asina leibak asida soidana santi puraklagani haina thajai Amarom State Police tagi munkiba khulai lising amarom hienba adugi manungda supna tagi chamari marfudra manga khak surrender torkre Central Forces singna combing operation chatharakringaida khulai sing adu pikhat pirao Hojik matam sana pikalak lavadi aingi oiba serak tagi ngakto hobangam gani adubu Central Forces singna chatharakpa operation da phaba tarabadi awafam da tagani Suda Lady Singh Amadi illegal weapon sizinava Singhi Matangda Union Home Minister Amit Shah Masamakna Tongani Yang Singani Haina Ngarang Guwahati the Union Home Minister Asiga Unabada Thajaba Pirakre Hari. Miam the April Tongin was Hujin Koi Kulai Bible Singhi Mayoka Lieutenant both Valley and Hills Equi security operation Sataba Hopre. Ngaramak, foreign detail budi Honorable Minister to Kitabiro Ngaramak, Honorable Union Home Minister Amit Shah Jina, Guwahati the rally the man peak Bamaki commitment Manipur Santi Hanjalan with the Mukta Marale Singi Matakta Peace Palm Singi Matakta Akan the action Lobuni had to already ma action for bread Loidana Singamanitam the lady but illegal arms fiber anti-national or anti-state exploration akan ba action sa tawa ko pre masiga loina na ay ngasigi press to bugi maram maroy bisina pagi bhali ma dihil ani makale ni ba praja sina insecure feel to ba mayam to masigi bugi popiro ay koi Central Forces yauna state policing loina vulnerable area chingna mapam puduma deploy to ga Nakal ani makta usi peace talk to nana bagi wari batai sanana bagi amaga bagi swine people kena people everything to koi iram kaya da koi honori Ngarang Amit Shah state government ki team amadi atopa party singi mihut singa yauna unakhiba adugi akupa marol sing adugi matang minister awangbung niumaina pawdamki Mahang hai Amit Shah udaba aduda Manipur khundariba community khuding maki sentiment taduna permanent peace sungsoi shoidana purakna ba honagani Manipur da sana thakna na potlam fangdabagi awaba amata leheloi haina takpiri sarkar asida miyamna thajaba thambiyu haina phongdorei Minister mamang da phongdo pakanda mahang su akoi sentiments ma share tawi adu soidana central government su lei state government su lei adu praja se thajaba thambiyu ai koi soidana athubada situation asi normal the product ni adu lolana akoi mayam da chanangai thangai wala kadra haina akoi iduna leibu miyam sisu what handle object situation asi normal purana honor dom the lolana akoi essential commodities miyam su miyam da what na pigni have si ma assurance ni adu na bazam miyam so si policy review haina man so akoi tambi Miyamna pinabiba mihut oibagi sakti asi sizinaduna Manipur gi integrity kaidana honagani masida aina tung handuna chatloi haina wangkhei kendra gi MLA thangjam Arun Kumar phongdokre wafam sing asi kabo lekai da leiba maina sakraba children home aduge yangsin khongchata MLA asina paumi singda phongdokibani MLA asina makha taraduna hai haukiba tang ahumdagi haukiba tangdu leita daba asina micham praja da piriba saitheng asi aduki matik nungaijadi Tangdu leita daba asida leikidaba sing amadi yum kai thadokuna lanjenarakliba amadi yum mai sakraba sing punamaki awabad su saruk yazari politics sangdringeda Manipur gi integrity ge damakta thabak kya tawduna lakibani adubu micham ama oina tawbunga moidaba thabak kya yawbana vote leptuna politics sanglakibani miyamna nungsibiduna MLA ama ohellakpa asigi tawbimal thabakta uttuna Manipur gi integrity ngakpada araiba thongna pangal puthokani aina misham ama oiramabdi Union Home Minister unaba irai line fangoi adubu MLA ama oirabanina nahan Union Home Minister unaba da yawba fangduna Manipur da tangdu leita daba asi center na intervene tawbiduna santi gi warsin ama pubiraknanaba wakat jabangamki Union Home Minister nasu Manipur gi CSO leaders amadi stakeholders singa wari sanaduna Manipur da atuba matam da santi puraknaba honagani haina su thajaba piraki
maina sakraba children home asi na hona na semgat naba MLA na angam mating pangani amadi mari lainaba department sing da su wakat kre haina mahakna makhata na phongdorki thogdu singa mari leinana hogiba tang mari da ekoi sidularen da iba children home gi yum sisu thangnaba yum mayam ma mai chalak padagi haiba mai chapadu da samnaraktana angang singna leiba yumsi hoji ubiri ba yumsini rin chakre aduna hoji leiba angang singna si patam khari ge oina khoina rehab center atopa jaga da thamnaba sinbi riba organization na leibi ba sibu home sibu chalai riba official singna hona jabani adu angang sing si sidege pingi degi sim ham sida leirak pani na moida atopa jaga da leiba da moida nungai jada ba feel to bodo khogi leiriba sangstan sibu chalai riba ima event singjina tawde angang singje puraga mogi building ama andaki mai chak pite kaloba building karjada angang singje thamaga tawbani isama elected member moi na idung fight togini ai hojung surrender tawbi matam nate moi atai su atopa jati ki sumai elected member moi na moi fight torokani aduna isu elected member moi na fight toroga koi andaki lairiba mayam gi pamiba thabak thorum mayam kudi maksai thabak ina pantung naba ai ngamjaba level da ai hona jage duga mayam su support to view aduga koi na hairiba aina thamjariba ai koi gi boundary territory leriba jiri gumba sero gumba kotha gumba sigumba jaga sida koi punna meyang changmina raga ai koi hena hairiba jaga sing sida koi phajana koi leriba Manipur indigenous people mayam je lehal kanda ai koi gi jaga sing ngmina si ai wafum sai mayam tham kuki militant singi su lokto kadabani kuki gi tongan be administration thamba yaroi population commission lingu athubada NRC sana halu MLA yankhai gi firep khangalu haiduna ngasi wangjing new bazar ima lup na sinduna thawal district ki wangjing new market da kaithel fambi miyamna wakat mi fam famduna khongjang sangshin kre tungda miyam aduna release atuna wangjing tentha AC gi MLA pawnam brojen gi yumda thomjin ki MLA pawnam brojen di Delhi da leikibana maram oiraga miyam aduna MLA gi loinabi pawnam ongbi shyamada memorandum pishin ki MLA pawnam brojen gi PRO S Jaydevana telephone gi khuthang da memorandum gi warol sing adu MLA da pawdam laba matungda MLA na miyam da hairaki maitei jati kanba Manipur kanba haibase aikoi khudingmaki ithongni izati kannanabagi damakta MLA mayam asidagi fam thadokpa aina ihan hanba oigani izati kanbada fam thadokpa khaktanatana tofam thokpa ithaudang sing chap chana tawgani hairaduna ireisa singna MLA singbu thajabiyu aikoi sumyam gi damakta yamna kanna honari center na pirakadaba santi purakadaba adu aikhoina ngaiduna leiri telaba matam asida luchingba lakpiraga haibirakpasing adu yenglaga aikhoigi firepsu lawjage haiki ngasigi khongjang adu da saruk yakibi maira faibi secretary na haikibada kuki lalholuf kharana Manipur kaina na basilakpa amadi kuki lalhoba singa maitei singbo hatpa yummai thabana chingba torokpa asi thamoi sokna yaningde Manipur yamna wanaraba mikap mirau kolna thaliba lanjennariba angang kaya awaba mayuk nariba asida MLA yangkhaina tumina leisinba amadi kuki MLA tarana Manipur kaina naba wangang lakpada lengakne action amata lokhataba asi yamna pende haina phongdoki People Action Committee Khangabok na sinduna ngasi Khangabok Part 2 Maisnam Laikai dagi hauraduna Santi gi khongchat amasatuna DC Thawal SP Thawal amadi Thawal amasung Khangabok Kendra gi MLA da tongan ba demand manga yawba memorandum ama pishinkre Kuki militant singa su tonaba lepu Central Force ama oiriba Assam Rifles cooperation piba lepu Thawal district ke akoibada state forces athubada deploy to DGP Sillo amadi Manipur bu kannanabagi damakta political leaders punamak amat da oina punsillo haibu wafam sing yawba memorandum pishin balakba miyam gi khongchat adu SP Thawal Yogesh Chandra yauna district police ki personnel singna SP Thawal mafada thingnana ba honaki adubu miyam na yadabadagi DC get forward satna Manipur gi chief minister security advisor amadi DC Thawal masada memorandum pinanabagi damakta DC Thawal A Subasta memorandum copy sing khusinaki tungda miyam aduna athokpa makhada leiriba Thawal Kendragi MLA ex CM Okram Ibobi amadi Khangabok Kendragi MLA Okram Surya Kumar gi yum forward rally chatuna MLA anigi PRO singda memorandum pishinki
Santi ki khongchat aduga mari leina na People's Action Committee ki advisor Dr. K.S. Akoisna na phongdorak pada hojik Manipur mase tanabagi damak kuki MLA tarana phong na laurkraba Kangluf ki oiba irang su thoklaba miyoi kaya siba amadi mayum makai leitaba kaya yawarba matam asida MLA yangkaina kaidogduna leiribagi MLA punamak pun sinduna yellow mi singbu kannanaba amadi mitop singbu logi mityengda makoi gi mafomda halan kinanaba punna hotnagadabani haina phongdoki Lenga kasu sanariba kukila lauba kulai paiba singna singa tainana leiba tampaki mafam singda mihat mipun tauba amadi yum kaya mai thabagi thawong sing leptana chatharakpada Central Forces sing asina tumina yengduna leiba adu yaningdaba phongdoktuna ngasi hairangoi thong makha kaibung oinam leikaida miyamna khongjang sangsinbaga loinana leibak asigi luchingba singi mitam mai thakre Maikai Adongi Khoishaun Araba Miyamna Bharat ki Prime Minister Narendra Modi, Union Home Minister Amit Shah, Chief Minister N. Biren, Security Advisor Kuldeep Singha Amadi, Overall Operation In Charge Asuto Sinhagi, Mitam Mai Thaduna, Pendabo Kolau Sing Lau Kibaga Loinana, Go Back Indian Army, Migrant Chin Kuki Sing Tan Toko, MLA Sing na Masagi Firep Lau Tu U, We Want Peace Haibana Chingba Eva Placard Kaya Supaiki. Khongjang adu saruk yakibi maira faibi sandiara nina hojik Manipur nongma kangdana chatharik liba hingsa gi thabak sing asina praja singbu tangdu leita daba haibadu ohele hojik chathariba kanglup anigi nungaina daba amadi hatna sunariba sing asibu Union Home Minister na akanba meeting sangbiduna Manipur bu hanagi phibam da hanjilakna bu hanabiyu haiki thogdokna maram oiraga silinau singgi longei de leimina pai silinau sing chi marakta hingcha hana sunaba thoibe se thogdokse si je ongtang bar sarkar na abo committee semaga thuba matamda ba center da wari sanabiu aduduga akoi marak sida hojik leiba hana sunaba adagi thoibe to haningdaba thogdok mayam ji matangda akoi home minister na jo wari thuba matamda sanabiu Kutlai Fiber Lalobu Singi Matakta Bharat Sarkarna Tumina Kak Leitokte Haibadu Utok Piduna Hojik Kuki Kutlai Fiber Lalobu Singna Tokhaliba Kanglup ki Irang Asibu Ministry of Home Affairs na Kutingjenduna Manipur Santi Hanjilalo Haina Kwairaman Ima Kaitel Ahumgi Working Committee na ngasi Ayuk Prime Minister Modi da Aibu Cherol Ama PMO Office ki email Amadi Speed Post ki Kutang da Pishinkre Wafam singa si Kwairaman Kaitel number 2 the Fang Toki ba Paumi singa unaba amada Working Committee gi Wangang Loin Haiki Hojik Lady Batangdu Laita daba Asida Lamdam Asigi Kaitel Family Ima Sing Asina PM da Hangning Bawahang Kaya Laibana Aiba Cheron Asi Pishin Mani Aikoina Hangning Libadi Kuki militants Kulai 5 Singda Micham Singda Tatana attack Torokpa Amadi Yum Kaya Mai Thabada Central Forces Singna Tumina Kut Handana Laiba Asi Karigino Central Forces Sing Asiga Kuki Lalauba Singa Kari Aronba Mari Lainabagi Mitay Sing Asibul Lalhanba Taragadra victims Oiraga Manipurda military base ama semna nabagi thawong leirabra haina chingnaba ama leiri Union Home Minister Amit Shah nasu Manipur yengsinba lakani haiba tajari maram asina Prime Minister amadi Union Home Minister gi pukning sing sinjaduna Manipur da tangdu leitaba puraknaba amadi tung koina santi leinanaba thabak lokhat piyo haina makhoi gi pukning sing silaklei Indiana military base ama aikoi gi Manipur da semgat na number thorang tawlabra haibase aikoi da sen namaki aikoi khamjari aikoi gi pukning da asigumba aikoi gi chinariba aikoi gi wakal leiriba charang na ba mayam ase aikoi gi Prime Minister na Tuna aikoi gi sengdok pirakna ba aikoi ngalang wafam thamjakle memorandum oina su masigi wafam ase pallaga pisan jakre adu aikoi na pau tajabada tarik 8 da Union Home Minister gi Sri Amit Shah tu wafam masida Manipur da yengsanba lakpigani haina khanjare tare madugi masigi mana lakpiba aduga aikoi gi Bharat ki Prime Minister na hojik kuki militant sing na chatharakliba tamtha akoi tamthiba thabak sing makoi na thongalliba mafam sita leba da thongalliba charang na ba ase amuk khana thokdana ba
matungda akhoi ingna takna punna leiminanaba aduga amaga nungsinadaba se matam kuina leitanaba makoina sinbiramgani haina akoina makoigi mafamda thajaba thamjai One Manipur One Administration Haiba banner Makara Tongan Badabi Sing Toduna Ngasi Thawal District ki Yaripok Khairom da Suwakat me from Dana Khongjang Changsin Kre Youth Development Committee YDC Khairom Amadi Khairom Apunba Maira Faibi Punna Sindana Khairom Atau Vung Kaitel the Fam Kiba Wakat me from Adu the Saru Yakibi Maira Faibi Luchingbi Amana Hai Kibada How Kiba me Ohum Dagi Tok Kiba Kanglufki Irang Asina Miam Aikoi Maru Oina Manung Hajan Basingi Kul Singer Taina Bomafom the Gilan generally Basing Asina Hena Yamna Wanare Asigumba Fibam Asida MLA Yankei Asina Kari Toduna Tumin Laisha Libano Aduga Micham Miam Ngakpi Sen Bigani Haidun Lak Liva Paramilitary Forces Sing Asisu Loktok Pikro Haibe Yano Wafong Kea Fongdoraki India government ga su tawrije khudakta lokthok piyu aduga nupa na lairak khulakta aikoi bunga ibane haiduna thokare aduga army singna aikoi gi yumda sanga ga layawruba nupi aikoi da moina kusi tawrakpajidi mama oibi akoina isa lai sabi jingji gi matau geng bangamdre aduna maram moidana thaja laiba hen ba force jingje thuna lokthok pigro aduga aikoi gi Manipur force na koi ngakpi ro moiga akoi ga kusam narga akoi ima laibak che ngakcherage aina mathak thongba sarkar pairi basingda akoi na wahai ase thamjare Wakan mi famadu da tampak ke MLA sing hanglai oiganu lusing bo oyu Manipur da NRC atu da chana hangada bani Manipur Population Commission lingu down with narco terrorism kuki militant singi su kudak ta hando Manipur da lengak lon ani suba yaroi kuki militant singa paramilitary ga michang oibe yaroi go back foreign militants we support war on drugs amadi Manipur gi saktam kaihan ba yaroi amadi long live Manipur haiba placard sing sijina kibaga loina na kholau sing sulauki Lamdam sida thok leba irang asin nem thaduna mahusagi oiba punsi mahingda hanjilaktuna santi leina nungsi shana ni hinghan biu haiduna peace committee lilong na sinduna Manipur ge tongan ba masajid chingda mass prayer tawduna taibang mapu da hijakre masigi saruk amoina lup asigi head office oriba lilong Darul Ulum Markaz dasu miyoisa kaya tinduna mass prayer pangthokre Thormaduga mari leina na lilong Darul Ulum Markaz Manipur ge assistant secretary Muhammad Muhayyuddin Nahai Aikoi Masel gi marakta nungai nadaba songning ba khuding bak fathaduna mahusagi oiba punsi mahingda hanjilakna da hona minasi hiram masida Manipur lengak na sumishi mina yaukraba amadi lantum kaya mang takriba asida akanaba miding changbiduna matik saba tengbang pibiu loina na khenaba wakalol leitana ing chikna santi leina hingminaba honabada aikoi khuding bak thodang lominasi haibu wafamsu Muhammad Muhayyuddin na phongdoki Kanglup ani makna wakal phathabiraga asawba chakpa pendaba nungaitaba punnamak wakal phathabiraga ima lebak Manipur se mahausa gumna santi oiba tangdu leitaba punsi marel ama lakna nabgidamak ikoi gi maikei dagi Allah ikoi punnamak ko sambiriba Allah mapuda thoni jabagi thauram ama peace committee lilong Manipur ki masajid khuding makta dua tawagi mass prayer ki program ma sin jabatu ki saruk amoina Manipur ki markaz oiriba Darul Ulum ki masjid asidasu ngasi miam punduna dua ki thauram ma pangthok tegre Kokomi gi lising makara lisang chana chatharakpa mifam gi saruk amoina ngasi ju kwa kaithel thiam laikai da wakat mifam phamkre wakat mifam madabu lusing liba kangla mai ge president lairik na phongdok kibada suda lairiba kuki militant singna forest mang takhanduna popi thaduna tungi nahas singbu manghanaba hotnariba asibu Manipur lengak na thinglubana irang asi horakpani irang asina laisang kayabu tumna mai thaduna puariga sagonariba laisang singbu mai thahankre BJP na ticket piduna vote kahan kraba MLA taret yauna MLA tarana tongan by administration talak liba asi hakchin lawi home minister da asuba da waroisin purau MLA minister singi yum mai thaba lepsi makoi ga khutsam naraga Manipur ge apun ba saktam kannana ba hona minasi haina phongdoki kaptara lauge
military force na misang ga yenga ga isa isuka pagahat pa aying nung tinpot uran ba Manipur gi mapam da pot lak pa MLA Mantri gi mai thabatok si boyang kai mang sangada puraga Manipur kan bada yawan si hai ba che Namdraga na pasi tok tok si masawoy na tok si yung mai thabati na tok si Malemda sakti level lebak ne haiduna nafal karba Bharat ni Manipur da thok leba furup ki irang asinimit kunga humduni sura fawa laksin bangam riba karigino amadi Union Home Minister Amit Shah na Imphal da lakadoriba asiba masing thiba lakadoriba haina All Manipur Democratic Women's Association AMDWA na hanglakli wafam masing asi Major Khul da leba press club ta pangthokiba pawgi mifam amada AMDWA gi Secretary Ayekpam Asal Walana phongdokibani Mahana makatana hai hojik tholiba center lengak na thausadaba gum tawre irang asi chief minister na lengak ki asoi,ba aranba leikre haina maral yajakre adubu aranba sing asi semdok na ba hona driba karigino amadi fam konduna leiriba karigino haibaga loinana furup ki lan asi shikraba thawai singduga compensation kharak khaka mahut sinba yagadra thokleba wathok pumba lengak na dai te pugadabani haibu wafam thamlaki Home Minister Amit Shah jo BJP की प्रोग्राम दी थवाई यावने यावनी गुवाहाटी दा पांगथोकपा BJP की प्रोग्राम दा अदुगा सोमदा मिसम चामा हेना सिग्राबा मिसम लिसिंग कया लेबुम लेरक्तदना रिलीफ कैम्प दा लेरिबा अवाब तारबा मतम सिददी मणिपुर की दमकता मणिपुर मचा छाना कोई लेंगी कांगलुप की इरांग थोलिबसे अखोय लाक्सिन बंगमगनी हाइबा मिहोय बगी पुनिंग फाथबा ngamba wahay ama bawa pungdokti adugi mahuta tang kunma panda impan da lakani numit ni laigani impan di piba Manipur ki thoiba situation ki piba yengsingani hairibase hairiba wafam asidani All Manipur Democratic Women Association M1 strongly condemn tawga hairibase asiba masing thiba laklibara natraga anauba karamba amu iran ama thokhan gadauri bano Manipur sida Honorable CM Masana so haire Manipur सरकार की असोइबा अरानबा याउखरे हैदन असोइबा अरानबा याउखरबदी करी की दमकता असुक कुइरबा नुमिसिबाबा असोइबा अरानबा सिंदो सेंदोक्ट्रिबनो मियोइबा की पुंसी कंपेंसेशन खरन खना महसिन याबरा मयु मकै थादोक की बेसिंग दुकी मयु मकै साबी गली अरे ममा तंद साबनी खंगदी मांगमन नाई ताबा मकै सुरगा साबी बयोंदो मिकुप अमद लोइदबा मांग ताहन खरी कयो करी द मांग ताहन की सरकार की थौसिल थौरम लानबददी मतम चाना लखदौदबा थौरांगा सिपुमबगी दायित्व मणिपुर सरकार ना पुफम थोई Manipur da tholeba furup ki irang asi lining ga mari leinadi lining laison gi mafom da akaiba pibigano haina Forum for Restoration of Peace ki convener Asang Kasarna appeal tawragli ngasi Major Khul da leiba press club ta pangthokiba pawgi mifom amada convener Asang Kasarna hai aikhoi lamdam asigi e masel ni haina kauthokna duna hatnariba asi pukning wakal fathaduna mahusagi punsida amuk lakna ba hona minasi forum na susanti lakna ba tongan be CSO singa unaduna wari shanari Mission Sangsili Masida Saugat Pibagi Mahuta Forum da Kihan Kanganba Furup Adudi Manipur ge Santi Tugaiba Kanglupni Haina Logani Haibu Wafam Sing Thamki Mahana Makhatana Hai Tha Sigi Kuntra da Forum for Restoration of Peace na Restoration of Peace and Normalcy Haibu Wakalon da Chatagadori ba Rally Asi DC dagi Ayaba Longnari Union Minister Amit Shah lakadaba maramda permit pirakdaba yai adubu Manipur gi mahusagi punsida amuk laknanaba me kuntrada chatrabasu numit amada soidana chatkani miyamna section khudingmakna sogat piu haina forum gi convener Asang Kasarna appeal tawrukli Bagi peaceful rally ama chakadabase tang kuntrada lepbani adubu akhoi hujik akhoi gi permission se phangdaba maramna akhoi na mase kariya sira final oina lothokwa yadriba pot ama leiri adubu akhoi thajai soidana akhoi panthokani matam chaba amada adubu hujik latest akhoi na phangbada akhoi gi Union Home Minister Sri Amit Shah mahak lakani haibagi maramna kitang khudong chadaba gumba laigadra haibase akhoi chu mi oibani na khali adugumba khudong chadaba
लेबा तारदे अखोइना मयामने अपील तौरगा मतम अमा खंगलगा अखोइ पोस्टपोन तौबो याब्रा तौगनी तौदबो याब्रा अदु नुमिदा दुम तौगनी हायन हुजिक फावबदे फोरम फॉर रेस्टोरेशन ऑफ पीस ना लेप्चरी मरम अदुना अखोइना रैली तौगदबसे मणिपुर अपुनबगे इंटरेस्ट ता शांति अमु हलकना निंगाई की दमक तौगदबनी अदुना रैली तौनिंगाई सिलिबसिदा काइनिंगाई टेक्निंगाई मोचा कोइबा अदुबा कनामत सेक्शन ना मिओइना कम्युनिटी ना तौबिखिगनु तौबिगनु अदुगा रूमर्स तौबिगनु प्रोपेगेंडा सु तौबिगनु मसिदा एवरी सेक्शन ना सपोर्ट तौबिफम थोइ तौबिदब तारदि अखोइ लेपाक्से नुसिदबनी हाइना अखोइ फोरम फॉर रेस्टोरेशन ऑफ पीस ना लौजगनी होजरोबिदा मरु पाव मन पिजरी कुकी खुलाई फाइबर सिंह लांदारक लेप्ट्री बिष्णुपुर डिस्ट्रिक्ट की तोरबुंग अमदी क्वाक्टार कुकी खुलाई फाइबर सिंह कमांडो गा खुद थोकनरी कुकी खुलाई फाइबर सिंह असी अना याउख्रे साइकुल गा ताइनब संबैद बीएसएफ अमदी एमआर गी अपुनब कांगबुगा सु चटनरिबा सिंह खुद थोकनख्रे एआर लाकपदगी कुकी लालोब सिंह सेनख्रे असम राइफल्स ना ऑपरेशन चथख्रे यूनियन होम मिनिस्टर अमित शाह था की कुनमापन मणिपुर लाक्तुना निमित हुमनी चुपना लेदुना प्रजा सेक्शन खुदिंबकी वकत तागनी हाइना चीफ मिनिस्टर एन बिरेन हाइख्रे मियामना पिनबिबु मिहुत ओइबगी शक्ति असि सिजनदुना मणिपुर की इंटीग्रिटी कायदना बहोनगनी मसी दा आइना तुंग हंदुना चलोय हाइना वांखै केंद्र की एमएलए थांगजम अरुण कुमार हाइख्रे भारत की प्राइम मिनिस्टर नरेंद्र मोदी यूनियन होम मिनिस्टर अमित शाह चीफ मिनिस्टर एन बिरेन सिक्योरिटी एडवाइजर कुलदीप सिंह ओवरऑल ऑपरेशन इंचार्ज आशुतोष सिन्हा की मिटम मई थाख्रे हौजी कुकी खुलाई फाइबर लालौब सिंह थोकलिब कांगलुप की इरांग असिबु मिनिस्ट्री ऑफ होम अफेयर्स न खुद थिंजिनबिननबा खैरंबन इमा कैथेल अहोम की वर्किंग कमिटी ना पीएम मोदी दा चेरोन थाख्रे matang sida mami TV Prime Time News people listen jari mijang tabir puno pu amari talk sumna amukana kurum jari